Ansamna lauthokiba FMR amadi border fencing tawbagi mayokta changsinkiba lengaki office sing pung nifunipan thingbagi khongjang ngasi loisingkhre haina All Naga Students Association Manipur gi charol amana khangalakli Free Movement Regime FMR Lauthokiba amadi ngamkhaigi sambal khaba lepnaba changsilakiba khongjang ngasi loikre adubu Naga miyam gi khongjang di ngamkhai sambal khaba leptriba fawba changsinkigani haidi Ansam nangasi thadorokpa cherol amagi matung inna UNC United Naga Council gi makhada haukiba numit nini asti mai pakna khongjang changsinki Naga Women Union NWM nasu lenga ki office sing thingbada kanba thodang lawki numit nini asida Naga gi lup singna mateng panglakhiba asida Ansam na harawba nungaiba phongdorakli India lenga ki thausil asina Naga furuk ki marakta tokhai taba amasin na bahotnariba asi mai pakhan khidre karigomba Naga furuk ki apamba amadi aningba singda panba piraklabadi tungda lokhalakpa thabak thoram singda miyamna sumateng panglakani haibagi thajaba thamlakpaga loinana Naga furuk ki apamba amadi aningbada yalakpa sing ngakpiba ngamloi haina Ansam gi charolna phongdorakli